ꯑꯩꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯤ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯇ ꯃꯦꯗꯜ ꯑꯃ ꯂꯧꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯀꯠꯊꯣꯛꯄ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯃꯥꯂꯦꯝꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯟꯕ ꯉꯝꯂꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯇ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯃꯦꯗꯜ ꯂꯧꯈꯤꯕꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥꯒꯤ ꯃꯃꯣꯝꯂꯣꯏ ꯑꯈꯥꯡ ꯀꯟꯕꯤ ꯊꯧꯅꯥ ꯐꯕꯤ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡꯗ ꯑꯒꯁꯀꯤ ꯇꯥꯡ 9 ꯏꯪ 1994ꯗ ꯁꯥꯏꯈꯣꯝ ꯀ꯭ꯔꯤꯇꯤ ꯃꯩꯇꯩ ꯑꯃꯗꯤ ꯁꯥꯏꯈꯣꯝ ꯑꯣꯡꯕꯤ ꯇꯣꯝꯕꯤ ꯂꯩꯃ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯈꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ꯫ ꯍꯥꯏꯅꯕ ꯂꯩ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯏ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯅ ꯄꯣꯛꯆꯕ ꯃꯆꯥꯁꯤꯡꯕꯨ ꯄꯤꯛꯂꯤꯉꯩꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯍꯌꯦꯡ ꯃꯆꯥ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯗꯨꯃꯛꯅꯤ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯄꯨꯟꯁꯤꯁꯨ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯃꯍꯥꯛꯀꯤ ꯏꯃꯥ ꯃꯍꯥꯛꯀꯤ ꯕꯕꯥ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯁꯥ ꯃꯎ ꯐꯅ ꯍꯧꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯊꯕꯛ ꯀꯌꯥ ꯊꯧꯗꯣꯛ ꯀꯌꯥ ꯄꯤꯛꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯔ ꯊꯝꯂꯕꯗ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃꯗꯤ ꯃꯃꯥꯒꯤ ꯆꯥꯒꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯤꯡ ꯊꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯎꯔꯛ ꯋꯥꯔꯛꯇꯒꯤ ꯑꯃꯗꯤ ꯆꯤꯡꯗ ꯂꯥꯞꯅ ꯂꯥꯞꯅ ꯆꯠꯇꯨꯅ ꯍꯦꯛ ꯍꯦꯛ ꯁꯤꯡ ꯊꯤꯕ ꯆꯠꯅꯕ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯤꯔꯥꯕꯥꯏ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯑꯗꯨꯃꯛ ꯌꯥꯔꯛꯏ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯁꯤꯡ ꯃꯄꯨꯜ ꯃꯄꯨꯜ ꯄꯨꯅꯔꯛꯄ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒ ꯃꯥꯟꯅꯅ ꯑꯗꯨꯃꯛ ꯊꯥꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯅꯣꯡꯃꯁꯨ ꯃꯍꯥꯛꯀꯤ ꯃꯕꯨꯡꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯁꯤꯡ ꯃꯄꯨꯜ ꯑꯃ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯆꯍꯤ ꯅꯧꯔꯤꯕꯤ ꯆꯍꯤ 11-12 ꯃꯨꯛꯇ ꯉꯥꯏꯔꯤꯕꯤ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯏꯁꯤꯡ ꯍꯣꯜꯂꯛꯄꯁꯨ ꯌꯥꯎꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯏꯁꯤꯡ ꯕꯥꯜꯇꯤꯟ 2 ꯅꯠꯇ꯭ꯔꯒꯅ ꯁꯅꯥꯕꯨꯟꯗ ꯐꯥꯎ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯈꯥꯡ ꯀꯟꯕ ꯇꯧꯒꯦ ꯈꯟꯈꯤꯕ ꯍꯣꯡꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯧꯗꯅꯕ ꯀꯌꯥꯔꯛ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯆꯥꯡ ꯌꯦꯡꯕ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯁꯥꯟꯅ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯥꯔꯆꯔꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯈꯤ꯫ ꯃꯗꯨꯃꯛꯅ ꯑꯥꯔꯆꯔꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯨꯕ ꯃꯇꯝꯗ ꯇꯝꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯑꯃꯅ "ꯅꯍꯥꯛ ꯃꯨꯟꯅ ꯈꯜꯂꯣ, ꯀꯔꯝꯕ ꯃꯁꯥꯟꯅ ꯁꯥꯟꯅꯕ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯣ" ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯟꯈꯤ꯫ ꯋꯥꯈꯜꯗ ꯋꯦꯠ ꯂꯤꯐꯇꯤꯡꯁꯨ ꯄꯥꯝꯕꯒꯤ ꯃꯃꯤ ꯑꯃ ꯐꯪꯖꯈꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 7 ꯀꯥꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯨꯜꯗ ꯏꯪꯂꯤꯁꯇ ꯋꯦꯠ ꯂꯤꯐꯇꯔ ꯑꯥꯔꯖꯨꯅꯥ ꯑꯦꯋꯥꯔꯗꯤ ꯐꯪꯈ꯭ꯔꯕꯤ ꯑꯗꯨꯒꯨꯝꯕꯤ ꯀꯨꯟꯖꯔꯥꯅꯤ ꯗꯦꯕꯤꯒꯤ ꯋꯥꯔꯤ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟꯗ ꯋꯦꯠ ꯂꯤꯐꯇꯤꯡꯒꯤ ꯃꯃꯤ ꯇꯥꯈꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯃꯍꯥꯛ ꯆꯪꯂꯒꯦ ꯍꯥꯏꯅ ꯆꯞ ꯂꯦꯞꯈꯤ꯫ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯆꯠꯇꯨꯅ ꯋꯦꯠ ꯂꯤꯐꯇꯤꯡ ꯇꯝꯕꯒꯤ ꯐꯣꯝ ꯂꯧꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯇꯝꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯄ ꯐꯣꯝ ꯑꯗꯨ ꯎꯠꯈꯤ꯫ ꯄꯤꯛꯂꯤꯕꯤ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯄꯥꯝꯖꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕ ꯁꯥꯟꯅꯧ, ꯃꯔꯛꯇ ꯂꯦꯞꯄ ꯌꯥꯔꯣꯏ, ꯃꯍꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯇꯧꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤ꯫ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯑꯄꯣꯛꯄꯤ ꯁꯥꯏꯈꯣꯝ ꯑꯣꯡꯕꯤ ꯇꯣꯝꯕꯤ ꯂꯩꯃ ꯃꯇꯝ ꯑꯗꯨꯗ ꯆꯥ ꯍꯣꯇꯦꯜ ꯇꯧꯕꯤ ꯑꯃꯅꯤ꯫
machana pamjaba chanaba chatkadoriba mafam haibadi khomal lapak phawba asi yumdagina kilometer 12 muk lapi maramasina machanupi gi khanbada wajaki adubu masana pamjaba adugi matungina mahakbu saugatki pungning chonthadana honaviki cha hotel tawraduna machanupina chanaba chatpa nangnaba ayuk anganba khoding hogdokpiduna nongmagi lupa manga khak pirami chahi 12 ngairibi Mirabai Chanuna khomal paktamna chanaba chatpada Tata Magic amadi auto kya tongduna chalami karigumba matamdana langoi puba Tata gari da tongduna ayuk anganba khoding chalami piglibi nupi macha aduna ayuk anganba khoding thawai yauna chachabadu khangbiraduna Tata thawriba magic thawriba sing aduna nungsiraduna sel lawbiramdi mahang chatkadaba matam maduda mahakki thongalda gari gi horon khongduna khamduna mahakpu khomal paktamna pubiki asumna piglivi SAIKHOM MIRABAI CHANUna ayuk anganbada sanaba nangnaba chatluraga amuk halaklaga school chalami school halaklaba matungda amuk sanaba chatli asumna hanba lektana SAIKHOM MIRABAI CHANU chanabada thawai yaun honaraki asumna wana tattana honarakpana karigumba matamda school da waraduna uiba kyasu yauki SAIKHOM MIRABAI CHANU bu ihan hana takpi tambirakhiba coach Anitana piglivi nupi macha Mirabai gi mawng matau amadi thawai yaun honajabadu ubada Mirabai asi Olympic ki thak yauna changlaktuna medal phangba ngamgani haibasi khangba ngamki SAIKHOM MIRABAI CHANUna phangkhiba singtha ningai oiba khara ningsingjarabada ing 2014 gi Glasgow da sanakhiba Commonwealth Games ta 48 kg weight category da mahakna silver medal lawki ing 2017 gi California da sanakhiba World Weightlifting Championship ta mahakna gold medal lawki ing 2018 gi Gold Coast da sanakhiba Commonwealth Game ta 48 kg weight category da gold medal lawki ing 2020 gi Tashkent da sanakhiba Asian Weightlifting Championship ta 49 kg weight category da bronze medal lawki loinana mahakki punchida yamna nungai khidaba pen khidaba hairigadi 2016 gi Rio Olympic asini hairiba Olympic asida women's 48 kg category da saruk yakhibi SAIKHOM MIRABAI CHANU medal lawbu ngamkhidi adubu ninghanaba leitaba akhang kanbi SAIKHOM MIRABAI CHANU hanba leitana honaduna thangnaba chahi haibadi 2017 gi World Weightlifting Championship ta gold medal lawkhibani mayamna mahakpu thajaba thamnarki mayamna khanaki SAIKHOM MIRABAI CHANU hanba naidaba sanaroi amani mahakpu the unstoppable haina khangnakhibani masagi chahi 13 surabi Manipuri weightlifter asina handak pangthokiba Tokyo Olympic asida kg 94 gi category da snatch ta 87 kg amadi clean and jerk ta kg 115 thangatuna punna kg 202 thangatuna silver medal lawkhibani SAIKHOM MIRABAI CHANUna medal phanglakpada India gi president home minister lok sabha gi speaker union sport minister na singba kaya na mahakpu thagatpa phongdoknarki SAIKHOM MIRABAI CHANUna medal phanglakpa asi India gi oinasu chahi kumathoi gi matungda weightlifting masana asida silver medal lawduna India gi account hangni haina haraubu phongdoknaki handak pangthokiba Tokyo Olympic asigi oinasu India gi ahanba medal lawbusu SAIKHOM MIRABAI na oiki asumna Mirabai CHANUna iramdam Manipurbu Indian singi mamangda tanatana prithibi pumbada masak takhiba aduna maram oiraga laingakna peladuna seloina lupa karora ma loinana Manipur Police Department da additional SP oina piragani haina Honorable CM N Birena lauthuki loinana SAIKHOM MIRABAI CHANU gi guidance makhada weightlifting academy amasu hangdolagani haina state laingakna lauthuki SAIKHOM MIRABAI CHANU Rajiv Gandhi Khel Ratna Award 2018 da India gi president piki loinana Padma Shree Award 2018 da Government of India na piki